Vor kainya ni na haijingpot numita ikat kray. Tha asigi kunda punsi lay pulsem du na nauna yumbal bagi lambi da khongda gadori ba bor kainya ni na ngasi makoigi haijingpot numit asida Jennings ki blood bank ta i dan tau kray. Bor kainya ni na laukhali ba khongthang asibu Jennings ki MS Dr. KS Lokesor na thagat pagaloy na pungning thagot kray. Jennings ki MS Dr. KS Lokesor na hai punsigi anaw ba lambi da khongdaram dai asida bor kainya oigadori ba ni na mangda lakadaba punsida afaba purakna bagidamak miyamgi darkar oiba ESCP duna miyoy bagi punsi kanna bagidamakta i dan tawriba si yamna afaba miyoy bagi dani haina khalle bor kainya ani asigumba miyoy khudingmak na magi thabak thauramsing pangthokpa matamda i dan tawduna miyoy ba khunai kanna bagi pandamase thamaningi haikhe bor oiriba top khongnang khongdagi laisram bibit na hai laibaki oiriba phibam asida asok apan yawrakpada chawna mateng pangba ngamdragasu igi mateng khara oirabasu pangna bagi wakhalonda ngasi mahaki haijingpot numit asida blood donation ke masi pangthokpanai mahak ngasi ga thana tararak suba oina EP bani haikhe amaromda kainia oirebi kongpal nawroibam laikai dagi hidam rosri na hai nauna yumban bagi lambi da khong thangjilakpaga iroina na lamdam sida hojik mayok nariba awaba sing asida mateng kharada oirabasu pangna bagidamak EP banai blood donation ke maduda bor kainya ani gi mung manung amade makhoi ga naknaba miyoy singsu EP ke